ꯌꯥꯀꯣ ꯑꯁ ꯌꯦꯡꯉꯨꯗꯨꯝ ꯌꯥ ꯐꯥꯒꯤ ꯅꯠꯇꯦꯍꯦ ꯁꯤ ꯌꯦꯡꯉꯨ ꯈꯨꯆꯥꯎꯗꯣ ꯑꯔꯤꯕ ꯉꯥꯛꯇꯅꯦ ꯎꯀꯥꯕꯤꯁꯦ ꯁꯤꯃꯗꯤ ꯈꯔ ꯌꯥꯝ ꯊꯨ ꯃꯥꯜꯂꯦ ꯇꯣꯝꯕ ꯇꯩꯕꯝꯗꯕꯨ ꯁꯤꯃꯗꯤ ꯈꯔ ꯌꯥꯝꯃꯦ ꯉꯥꯃꯨꯁꯨ ꯌꯥꯎꯔꯦ ꯑꯁ ꯊꯨꯏꯗꯨ ꯊꯨꯏꯍꯦ ꯁꯤꯗꯤ ꯎꯀꯥꯕꯤ ꯑꯃ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯕꯅꯤꯗ ꯃꯀꯣꯛ ꯐꯥꯈ꯭ꯔꯦꯗꯨ ꯑꯁ ꯉꯥꯄ꯭ꯔꯨꯝ ꯐꯥꯕꯁꯤ ꯃꯉꯥꯏꯔꯦ ꯎꯀꯥꯕꯤ ꯉꯥꯃꯨ ꯈꯔꯗꯤ ꯊꯨꯕ ꯃꯥꯜꯂꯦ ꯌꯦꯁꯤꯟꯅꯔ ꯃꯥꯜꯂꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯗꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯊꯤꯔꯦ ꯀꯃꯦꯟꯗ ꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯒꯥꯔꯤꯝꯁꯦꯀꯣ ꯉꯥ ꯐꯥꯎꯗꯤ ꯐꯥꯔꯒ ꯄꯤꯖꯔꯤ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯏꯁꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯅꯦꯕꯀꯣ ꯃꯌꯥꯝꯅ ꯅꯍꯥꯟ ꯉꯥ ꯐꯥꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩ ꯂꯥꯡ ꯊꯥꯛꯎꯕꯅꯦꯕꯀꯣ ꯉꯔꯥꯡꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯁꯤ ꯊꯨꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯔꯨꯁꯤꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯂꯞ ꯀꯥꯏꯃꯤꯟꯅꯔꯨꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯂꯥꯡ ꯊꯥꯛꯏꯁꯦ ꯏꯁꯤꯡ ꯌꯥꯝꯅ ꯂꯩꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯏꯁꯤꯡ ꯌꯥꯝ ꯂꯩꯕ ꯅꯠꯇꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤꯕꯀꯣ ꯑꯩ ꯎꯍꯜꯂꯛꯀꯦꯕꯀꯣ ꯏꯁꯤꯡ ꯌꯥꯝ ꯂꯩꯕ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯤꯇꯪ ꯌꯥꯝ ꯂꯩ ꯉꯔꯥꯡ ꯊꯥꯛꯄꯗꯗꯤ ꯌꯥꯝꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯥ ꯊꯨꯕ꯭ꯔꯥ ꯊꯨꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯐꯝꯗꯨ ꯌꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯍꯥꯟꯕ ꯍꯦꯛ ꯀꯨꯝꯕꯗ ꯑꯁꯤꯗ ꯂꯩꯔꯦ ꯑꯁꯤꯗ ꯑꯃ ꯑꯩꯒꯤ ꯂꯥꯡ ꯊꯥꯛꯑꯦꯕꯀꯣ ꯑꯩ ꯈꯣꯡꯕꯤꯁꯨ ꯅꯥꯔꯦ ꯉꯔꯥꯡ ꯑꯁ ꯌꯦꯡꯉꯣ ꯊꯨꯗ꯭ꯔꯗꯤ ꯊꯨꯗ꯭ꯔꯦ ꯍꯥ ꯑꯃꯗꯤ ꯊꯨꯔꯦꯗꯨ ꯎꯀꯥꯕꯤ ꯀꯇꯤ ꯅꯥꯈꯣꯏ ꯊꯥꯗꯣꯡꯒ ꯐꯧꯉꯥ ꯑꯃ ꯊꯨꯏꯗꯨ ꯁꯤꯗ ꯁꯤꯗ ꯎꯀꯥꯕꯤ ꯑꯃ ꯇꯥꯎ ꯂꯩꯔꯦ ꯅꯨꯡꯗꯥꯡ ꯗꯣꯛꯕ ꯌꯥꯗꯦꯅꯦ ꯁꯤꯃꯗꯤ ꯌꯥꯝ ꯊꯨꯗ꯭ꯔꯦ ꯁꯣꯔꯣꯛ ꯃꯄꯥꯟ ꯅꯛꯄꯅꯤꯅ ꯍꯧꯖꯤꯛꯁꯦ ꯏꯕꯥꯅꯤꯅ ꯂꯥꯡ ꯀꯥꯏꯕ ꯊꯣꯔꯛꯏꯁꯦ ꯊꯦꯡꯉꯦꯕꯀꯣ ꯄꯨꯡ 5:30ꯃꯨꯛ ꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯑꯣꯏꯕꯁꯨ ꯌꯥꯏꯕꯀꯣ ꯅꯣꯡ ꯑꯃꯨꯛ ꯇꯥꯔꯛꯑꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯗ ꯑꯃꯒ ꯂꯩꯔꯤꯗꯨ ꯑꯁ ꯐꯧꯉꯥ ꯑꯃꯗꯤ ꯊꯨꯔꯦ ꯑꯃꯈꯛꯇꯅꯤꯅꯦ ꯀꯩꯅꯣꯅꯦ ꯅꯃꯦ ꯍꯥꯏꯒꯨꯝ ꯐꯧꯉꯥ ꯑꯃ ꯑꯣ ꯉꯥꯃꯨ ꯑꯃ ꯌꯥꯎꯔꯦ ꯉꯥꯃꯨ ꯑꯅꯤ ꯑꯁ ꯊꯨꯗꯦꯗ ꯁꯤꯗꯤ ꯉꯥ ꯃꯈꯨꯠ ꯄꯥꯜꯂ ꯃꯥꯜꯂꯦ ꯈꯣꯡꯕꯤꯁꯨ ꯅꯥꯏꯅꯤꯀꯣ ꯑꯩ ꯇꯧꯔꯤꯁꯦ ꯑꯁ ꯃꯌꯥꯝ ꯁꯤꯗ ꯑꯃꯒ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯨꯁꯤ ꯉꯔꯥꯡ ꯑꯌꯨꯛꯇꯤ ꯊꯥꯛꯄꯗꯣ ꯀꯥꯏꯗꯕꯅꯦꯕ ꯇꯞꯄ꯭ꯔꯣ ꯂꯨꯁꯤ ꯇꯞꯄ꯭ꯔꯨꯁ ꯑꯁ ꯁꯤꯃꯗꯤ ꯈꯔ ꯊꯨꯕ ꯃꯥꯜꯂꯦ ꯑꯁ
좀 당도 형아. 치마대 거의 안 두말래. tôm mới từ bồn đâu không? 치마대 거의 안 해. ngầm phi nhau đấy. Lô. 치마대 거의 안 해, mèo. 좀 더 엄마가 손 엄마가 우리는 폰가 뿜뿜 다 했다고 야 아이씨 좀 많이 고 사진도 예쁘게 누가 버튼주 빠이잖아요 보고 어디나 이렇게 만나면서 포염 다 봐야 돼 아저씨 사진지 앉아 이게 키우이 다리 큰 와인이나 하지고 시다 아마가 혹시 다 입었고 아주 예민하시냐 아이 가이드래 아이 카메라맨 오이래매 안고 아주 예민하시지 이씨 투버 투더버디 康得시죠 아씨 조이도 Tuya sih dia. 바비 아마 다 그러면 Si benih dah. Muốn gì món đi. 시지 그 두 말래도 넘버 25 매면 하시나 Bang. Cái gì không gần. 네. Này được. Cái này chỉ mong là từ cháu trong 땅 먹게 솜 아시기 송이세 시대 시기가 찐다 아마가 레이버고 아두나 로이레 랑면 하지 에 아코디 다기 솜다 아마 가이들이 아두 가이 간다 하지 칸가니 시기 마팜세 ngarango aina lang thak pala pom damda mau man ko ga side thau na haibni ko daw yenge hojik as ngamu ma leire ukabi leire side ngamu leire ukabi ngamu khadi thu ma le Cái món gì thế? 이게 신나라 말. 그래 짝도 못 타지. Món gì thì? 야 신이도. 근데 Không có cái này phạt cái này món gì chứ? 시제 카 두에면 ngầu ngầu đấy. 아두디 냠 하우지기도 nga khara yam ma le boko lang se manga thak pani boko lang manga thak pam damda ani amase yam thudre aduga ahum amadi phajan thure boko ado horen yum yorok pam damda mayam pulap pune yengmin yam sida khoi dagi amaga leire ko as phajare he yeng ugabi do aso nga kene Không có sida somaga as 아시디 랑 아마다 아마도 두시 야래 우가비 저우도 따라 두번 잡만나래 바시디 마차 이요 저우지 잠깐 시영도 야 박이나 때 해시 영 구사도 아리 뭔가 그놈 가비지 cái miếng gì? 나 그럼 된다. 아마 저시 러먹다 우가비만 파이 영지. 싸우네. 또 시다 아이기디 그 뿜바 하고 말래 또. 아이기디 우가비 저거 엄청 투디네. 너무 크라가. 몰래봐. 아, 따가.
ꯃꯌꯥꯝꯁꯤꯗ ꯍꯧꯖꯤꯛ ꯂꯤꯟ ꯑꯃ ꯂꯩꯕꯀꯣ ꯂꯥꯡꯒ ꯊꯨꯔꯒ ꯑꯩꯈꯣꯏꯗꯤ ꯇꯜꯂꯦꯕ ꯍꯩꯅꯗꯦꯕ ꯁꯤꯁꯦ ꯀꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯅ ꯂꯧꯊꯣꯛꯇꯧꯔꯤꯇꯨ ꯉꯥꯗꯣ ꯊꯨꯕ꯭ꯔꯥ ꯊꯨꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯊꯨꯔꯝꯃꯦ ꯇꯨ ꯂꯤꯟ ꯂꯧꯊꯣꯛꯄꯒꯤ ꯁꯤꯟ ꯑꯁ ꯃꯀꯣꯛ ꯐꯥꯈ꯭ꯔꯦꯗꯣ ꯑꯁ ꯉꯥꯄ꯭ꯔꯨꯝ ꯐꯥꯕꯁꯤ ꯃꯉꯥꯏꯔꯦ ꯑꯁ ꯑꯩꯈꯣꯏꯁꯦ ꯇꯜꯂꯦ ꯁꯤ ꯑꯁ ꯀꯥꯏꯗꯒꯤ ꯌꯦꯡꯉꯣ ꯍꯩꯅꯗꯦꯕ ꯑꯁ ꯃꯃꯩꯗꯤ ꯌꯦꯠꯂ ꯂꯩꯔꯦ ꯃꯌꯥꯝ ꯂꯤꯟ ꯆꯥꯕꯁꯤ ꯌꯥꯎꯏꯀꯣ ꯅꯣꯏ ꯃꯌꯥꯝꯁꯨ ꯆꯥꯅꯕ꯭ꯔꯥ ꯑꯁ ꯐꯥ ꯀꯥ ꯈꯣꯡꯅꯤ ꯑꯣ ꯑꯁ ꯃꯃꯩꯗꯨ ꯄꯥ ꯌꯦꯠꯁꯤꯜꯂꯤꯗꯨ ꯍꯤꯡꯉꯦ ꯈꯨꯜ ꯂꯝꯄꯥꯛ ꯊꯥꯗꯣꯛꯀꯗꯕꯅꯤ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯡ ꯀꯥꯏꯕ ꯂꯣꯏꯔꯒ ꯀꯥꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯀꯥꯔꯛꯑꯦ ꯑꯁꯣꯝꯗ ꯂꯤꯟ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯤꯗꯣ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯁꯥꯇꯤꯟꯗꯣ ꯀꯩꯌꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣই ꯌꯨꯝ ꯌꯧꯔꯛꯑꯦꯕꯀꯣ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯀꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝꯀꯣ ꯀꯌꯥꯝ ꯌꯥꯝꯒꯦ ꯍꯥꯏꯕꯗꯨꯅ ꯍꯥ ꯊꯩꯈꯣ ꯀꯌꯥ ꯅꯨꯡꯁꯤꯅꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯪꯒꯣꯜꯗ ꯍꯦꯛꯇ ꯌꯦꯡꯉꯒꯦ ꯁꯤꯅꯤꯇꯨ ꯑꯆꯧꯕꯃꯛꯇꯤ ꯊꯨꯗꯦ ꯑꯩꯒꯤꯁꯦ ꯑꯍꯨꯝ ꯈꯛꯇꯅꯦ ꯈꯔ ꯐꯖꯅ ꯊꯨꯕꯗꯣ ꯑꯗꯨꯒ ꯑꯅꯤ ꯑꯃꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨ ꯑꯅꯤꯗꯤ ꯈꯔ ꯌꯥꯎꯗ꯭ꯔꯦ ꯁꯝꯆꯦꯠ ꯃꯆꯥꯁꯤ ꯑꯁꯤꯅ ꯅꯝꯕꯔ 25 ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦ ꯀꯩꯅꯣꯒꯤꯗꯨꯅ ꯑꯣꯔꯤꯖꯤꯅꯦꯜ ꯀꯦꯖꯤ ꯑꯃ ꯐꯥꯗꯣꯏꯔꯣ ꯁꯤꯕꯣ ꯐꯥꯗꯣꯏꯔꯣ ꯐꯥꯔꯣꯏꯗꯣꯏꯔꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯉꯥꯁꯤꯒ ꯊꯋꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯔꯛꯏ ꯃꯌꯥꯝ ꯅꯪ ꯇꯨꯝ ꯀꯩꯇꯦ ꯍꯥ ꯅꯪ ꯀꯃꯥꯏꯅ ꯀꯨꯝꯃꯤꯕ ꯅꯠꯇ꯭ꯔ ꯍꯧꯖꯤꯛꯀꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯀꯣ ꯁꯤ ꯌꯦꯡꯉꯣ ꯑꯁ ꯃꯁꯛꯁꯤꯒ ꯇꯧꯁꯤ ꯌꯦꯡꯉꯣ thôi anh cắn cả xe khạ xe mayam ngасꯥꯏꯒꯤ ꯉꯥꯗꯣ ꯍꯩꯗꯣꯛꯑꯁꯦ ꯍꯧꯖꯤꯛꯀꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯁꯤ ꯂꯩꯔꯤꯗꯣ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯍꯥꯏꯕ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯁꯤꯗꯤ ꯃꯁꯥꯗꯤ ꯈꯔ ꯁꯣꯛꯑꯦ ꯃꯌꯥꯝ ꯂꯥꯡꯗꯣ sini miyam yam badina dekki ji makai ma mukti hengene thấy có kiji ama muk ta do de khang de miyam tu ka bi ngamu do tu sini miyam ngasi gi nongmagi tan nongmagi phaba nga haibdo mayamna aigi prank video ta ko aduki mati aingonda haithire comment da ko adu oisu aigi garim se ko nga phawdi pharga pijari miyam che 저 nga 파락국이 하라우예 마세 뭐 넣어가 거 아주 싱가 파락국세 싱가 파락국세 그이 파오게 nga 짜도 봐 겸 그에게 지금 nga 짜도 봐 그이래 거 아주 똑바 디자인을 쓰고 뭐 잡으시고 아 북도 파라가 하라우라 봐 하라우
ꯅꯪ ꯅꯣꯏ ꯅꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯐꯥꯔꯛꯄ ꯉꯥ ꯆꯥꯕ ꯐꯪꯕ꯭ꯔꯣ ꯐꯪꯗꯦ ꯐꯪꯗꯦ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯆꯤꯟ ꯊꯤꯒꯅꯨ ꯑꯁꯦꯡꯕꯅꯦ ꯐꯪꯗꯦꯕ ꯐꯪꯗꯦ ꯑꯥ ꯑꯩꯉꯣꯟꯗ ꯂꯥꯛꯄꯗꯩꯗꯤ ꯐꯪꯉꯦꯀꯣ ꯍꯔꯥꯎꯕ꯭ꯔꯕ ꯍꯔꯥꯎꯋꯦ ꯁꯤꯅ ꯑꯩꯅꯀꯣ ꯑꯩꯅ ꯄ꯭ꯔꯦꯡꯗ ꯃꯥꯕꯨ ꯊꯤꯅ ꯇꯧꯔꯁꯨꯀꯣ ꯑꯩꯅꯀꯣ ꯅꯨꯡꯁꯤꯕꯒꯤ ꯉꯥ ꯐꯥꯎꯗꯤ ꯐꯥꯔ ꯄꯤꯖꯔꯤꯕꯀꯣ ꯅꯨꯡꯁꯤꯗꯗꯤ ꯉꯥꯒ ꯄꯤꯖꯔꯣꯏꯕ ꯑꯩ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕꯗꯣ ꯑꯩꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯣꯡꯕꯤꯗꯣ ꯈꯣꯡꯖꯤꯟꯅꯀꯣ ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯣ ꯅꯥꯕꯗ ꯌꯥꯗ꯭ꯔꯦꯕ ꯆꯤꯛ 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 ꯂꯥꯎ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ